ꯄꯥꯎꯗꯝꯅ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯃꯦꯘꯥꯂꯌꯥꯒꯤ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯦ꯫ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ (NPP) ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯀꯣꯔꯅꯥꯠ ꯁꯪꯃꯥ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯦꯘꯥꯂꯌꯥꯒꯤ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯖꯦꯝꯁ ꯀꯦ ꯁꯪꯃꯥ ꯉꯁꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯗ ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯃꯈꯣꯏꯅ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤꯕ ꯑꯁꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯗꯧꯔꯤꯕ ꯕꯥꯏ-ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ NPPꯒꯤ ꯃꯤꯔꯦꯞ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯊꯥꯗꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯗ ꯗꯤꯄꯨꯇꯤ CM ꯋꯥꯏ ꯖꯣꯏꯀꯨꯃꯥꯔ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯣꯛꯅꯕ ꯉꯥꯏꯈꯤ꯫ ꯃꯈꯣꯏꯅ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅ ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯅꯕ ꯈꯪꯍꯟꯕꯗꯒꯤ ꯇꯦꯁꯠ ꯇꯧꯕꯗ ꯖꯦꯝꯁ ꯀꯦ ꯁꯪꯃꯥꯕꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯖꯦꯝꯁ ꯁꯪꯃꯥ ꯏꯝꯐꯥꯜꯗ ꯂꯩꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯦ ꯁꯪꯃꯥꯗꯤ ꯗꯤꯄꯨꯇꯤ CM ꯖꯣꯏꯀꯨꯃꯥꯔ ꯌꯥꯎꯅ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯠꯇ ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃꯗꯤ ꯁꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯁꯤꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯖꯦꯅꯤꯝꯁꯇ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯁꯤꯡ ꯑꯁꯤ 95 ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯉꯥꯏꯌꯨꯝꯐꯝ ꯅꯨꯡꯐꯧ M. ꯁꯅꯥꯍꯟꯕꯤ ꯆꯍꯤ 94 ꯀꯧꯏ꯫ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯖꯦꯅꯤꯝꯁꯀꯤ ꯀꯣꯚꯤꯗ ꯋꯥꯔꯗꯇ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯕꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯌꯥꯔꯄꯣꯔꯠꯀꯤ ꯂꯧ-ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯈꯨꯇꯧꯅꯤ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯇꯨꯂꯤꯍꯟ ꯏꯌꯥꯔꯄꯣꯔꯠ ꯑꯣꯏꯔꯝꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯎꯪꯈꯠꯂꯛꯄ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒꯤ ꯊꯕꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯧ ꯎꯕ ꯌꯥꯕ ꯂꯧꯐꯝꯁꯤꯡ ꯂꯧꯃꯤꯁꯤꯡꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯩꯉꯥꯛꯅ ꯂꯧꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯂꯕ ꯆꯍꯤꯁꯤꯡ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯆꯥꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯂꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯅ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯧ ꯄꯟꯊꯥ ꯑꯁꯤꯗ ꯂꯣꯛꯗꯥꯎꯟ ꯂꯩꯈꯤꯕ ꯃꯇꯝꯗ ꯂꯧꯃꯤꯁꯤꯡꯅ ꯇꯧꯐꯝ ꯂꯩꯇꯕꯗꯒꯤ ꯂꯧ ꯎꯗꯨꯅ ꯊꯥ 3-4 ꯑꯁꯤꯗ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯧ ꯂꯣꯛꯅꯕ ꯌꯥꯕ ꯃꯇꯝ ꯑꯁꯤꯗ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯇ꯭ꯔꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯈꯣꯏꯒꯥꯏꯈꯤꯕ ꯑꯁꯤ CPIꯅ ꯀꯟꯅ ꯌꯥꯅꯤꯡꯗꯦ꯫ ꯏꯌꯥꯔꯄꯣꯔꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯊꯧꯁꯤꯜ ꯐꯧ ꯆꯥꯊꯣꯛ ꯃꯥꯡꯍꯟꯕꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯕꯛ ꯈꯨꯇꯧꯅꯤ꯫ ꯂꯧ ꯄꯥꯟꯗꯣꯡ ꯑꯃꯒꯤ ꯃꯃꯜ ꯈꯪꯗꯅ ꯎꯆꯤ ꯀꯂꯛ ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯕꯗꯨꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯔꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯉꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯥꯏꯔꯦꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯂꯥꯛꯄꯇꯤ ꯆꯍꯤ 53 ꯑꯃ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯆꯥꯏꯔꯦꯜ ꯇꯨꯔꯦꯜꯒꯤ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏꯕꯨꯡ ꯃꯄꯥꯗ ꯏꯔꯨꯖꯕꯗ ꯇꯨꯔꯦꯜꯗ ꯂꯨꯞꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯄꯨ ꯇꯨꯔꯦꯜꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ OC ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯍꯩꯁꯥꯃꯨꯗꯤꯟ ꯀ꯭ꯋꯥꯛꯇꯥ ꯁꯥꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 13ꯗ ꯔꯥꯖꯃꯤꯗꯤ ꯁꯤꯇꯤꯗ ꯂꯩꯈꯤꯗꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ AMMDCꯅ ꯌꯥꯝꯅ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯅꯠꯇꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯦꯟꯈꯠꯄ ꯉꯝꯂꯔꯣꯏꯗꯕ ꯑꯣꯏꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ AR ꯃꯣꯔꯦ ꯕꯠꯇꯥꯂꯤꯌꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔ ꯃꯅꯥꯛ ꯈꯣꯂꯦꯟꯐꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯃ ₹1,83,000ꯀꯤ ꯑꯣꯏꯒꯗꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 330 ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯥꯏꯃꯤꯡꯊꯥꯡ ꯃꯥꯇꯦ ꯑꯄꯣꯛꯄ ꯃꯀꯨꯊꯥꯡ ꯃꯥꯇꯦ ꯃꯣꯔꯦꯒꯤ ꯂꯥꯡꯒꯣꯏ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤ LJPꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ KH ꯀꯟꯕ ꯃꯩꯇꯩꯅ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯃꯨꯁꯪ ꯎꯈꯨ ꯂꯥꯏꯔꯦꯝꯕꯤ ꯂꯝꯄꯥꯛ ꯁꯤꯡꯉꯥꯕꯝ ꯂꯩꯔꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ KH ꯀꯥꯟꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯐꯝ ꯑꯗꯨꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯌꯦꯟꯊꯣꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯇꯨꯡꯕꯣꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅ ꯀꯣꯟꯕ ꯒꯣꯕꯤꯟꯗꯄꯨꯔꯗ DCꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯛꯁ-MLA S. ꯕꯤꯔꯒꯤ ꯃꯈꯥꯗ ꯇꯨꯡꯕꯣꯏ ꯈꯨꯜ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯀꯤ ꯑꯣꯏꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕ ꯂꯦꯞꯇ꯭ꯔꯤ꯫ ꯁꯤꯖꯐꯥꯌꯔ ꯊꯨꯒꯥꯏꯔꯛꯄ ꯂꯦꯞꯇꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯅ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯒꯤ ꯄꯨꯟꯆ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯄꯔꯤꯡꯗ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯇꯣꯞ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Officialsingnasu hai ngasi pung 9 makhairom tabadagi Pakistan gi lamisingna Punch district ki Mankot sector gi line of control paring da leiba forward area singda akan mawong da nongmai amasung bomb topsing kapsilaki hairi Irilbu police station gi manung chana leiriba Kairau Monting Gram Panchayat paikhakiba tongan scheme sing matangda R.T.I gi kuthangda mari chumba information phanganna honorable nupi advocate ama urup mayai kaida leiba MD Khali Elias Jalin Kouba nupa amana luchingba miyoi 30 rom saba kupu ama ngarang numidang advocate nupi asina halanglaba honabada Irilbu police ki tangbu amana matam chana kanba ngamore hairi Imphal West ki Lamboi Khonangphung ki Trade and Expo da hangliba COVID Care Center da layang dun leiriba inmate singna chanaba breakfast ki acha atha ki polam sing asi sanna chathokpa horambedagi mafam aduda ngak senbagi thabak tawriba security singna kalhaure sanna chaba horamlaba acha atha ki polam sing adu inmate singda amuk hanna pijabagi thabak tawbada amuka henna laina tina pakatra haibagi mipaiwe leire mari leinabo authority na athu boda miyeng changbiu haina COVID Care Center asida leiriba inmate kharana pause asida telephone khuthangda phongdoragli pau asina hai ngasi ayuk pung 3 makhairom ta matamda COVID Care Center asida leiriba inmate singna chana thangnaba breakfast ki polam sing puraga center asigi complex manungda table amagi mathakta thambani tanja aduda maning tamna changlakpa sansingna acha athaki polam sing adu chaba haurakpadagi security person ama changsinduna sansing adu tankhai ki narak mongsong amadi khongbal luglangda koina chatuna machinjak thiba sanna charaba acha athaki polam sing adu center asida leiriba inmate singna amuk hanna pijabada akiba pokle hairi pau asina makha taribadi COVID Care Center asigi complex manungda san nifurom sagol ahum maning tamna changduna leiri center asigi gate ani lei gate singda security leiba leina sa sansing ningthina hoidokpa phawba ngamdriba asi karigino sansingna breakfast ki polam sing chathokpagi thodok asi yamna thokle mari leinaba authority na hiram asigi matangda miyeng changbiu haina pendaba phongdoragli BJP na lusing masungsin na basakar asida Information and the Public Relations Minister TS Bisorjit COVID-19 na positive oigiba asi leibak miyam na nungaitaba phongdokli loinana athuba matamda phaglakpu oisanu haina miyam isogi mafamda thauniri Minister Bisorjit mahakki loinabi driver oiba singjaman kheti lekaidagi miyoi ama positive na oirakpadagi singnaduna minister masamak yauna imungi miyoi sing Jenims ki BRDL da test tauki adubu test ki result phangdringaida yumgi mapan tholaktuna ngarang Imphal City Convention da Chief Minister N Biren yauna pangthokiba Manipur Startup Conclave saruk yaruba adu lale haina medical expert kayana phongdoragli medical expert kayana phongdorpagi matung inadi COVID-19 gi standard operating procedure matung inna kanagumba miyu amana singnabadagi COVID-19 gi test tawba tarabadi test ki result phangdri phawa home isolation tawduna section laigadabani maduna tuduna result phangdringida mapal thoktuna miyam tinba function amadi mi amataga tinatonaba yade hairi Bharat Sarkar ki Ministry of Health and Family Welfare ki maikaidagi SOP asinga na chatkadabani haina mek singna falli